Pausi de jumpo ipa maroi pa pau kharab de taujari Gari Thouringeida Mobile Phone sijinnaba Thinglabasu Lambi Ministry na athingba thamkidre Gari Thouringeida Manungda Mobile Phone sijinnaba yatrabasu lambi yengnaba route navigation ki oina di mobile phone sing gari thourabasu sijinnaba yagani aina transport ministry ki maikidagi phongdokre ministry aduna hai Gari Thouringeida Mioi singda hena awaba ohendanaba gari ki che sangsing chu central government asemba online portal da upset lalagani Central Motor Vehicle Rules ki makada Digilocker natragana Paribahan gumba technology sing sinaduna sahi sigi October amadagi Touba Houragani asigumba kaya sinarpa sinalebak sida afaba traffic rule chanhanbada mateng pangani loina gari thauchariba singda awaba pibada su anthalagani aike hairiba chanakang rule sing asi Motor Vehicle Amendment Act 2019 ki saruk amani haina su makata na phongdorakle topa pau amadana Biren Luchingba Leingakta NPP makha na sougattaba Ngasi athengbada Konrad Sangma Unaraga khnggadouri Biren Luchingba Leingakta sida NPP makha na sougattaba Ngasi athengbada National People's Party NPP ki National President chu oiriba Meghalaya ki Chief Minister Konrad Sangma ka Manipur ki NPP ki legislature mariga punna khanaraba matung makhoi ki phirep khanglaba yai haina agency ki pau amana haire pau sina hai hauju Guwahati da kem tawduna lairiba Manipur ki NPP ki legislature marina Konrad Sangma ka ngarangso wari sanaki adubo ngasi amukana wari sanaraba matungda NPP ki phirep chap chana khangalagani haire NPP ki legislature amana phangtokibada Home Minister Amit Chana pirakhiba thajaba adu ausik ngagraktre BJP na ekoi pathawoidre masi asumba khongthang amanate haire sangma ga unaduna khananaba Manipur ki Deputy Chief Minister Joy Kumar Minister Letpau Haukip MLA Jayanta Kumar amadi NKC Guwahati ki ramakta ngarang Imphal thadokkibani ningsing bajai Biren Luchingba Sijinnaba Leingakta asida NPP ki legislature mariba minister oiduna sahi ahum khairum lakhe adubo ikhang khanghaudana NPP ki ani LJP ki ama amade BJP ki ahum minister dagi lauthoktuna nauna Congress dagi changlakpa ex MLA ani amade BJP ki MLA ahum nauna minister oina wasak lahonkhibane mask sanitizer yanthokre phamnai basing covid ki hakar launarpa matamda phammunaduna politics tawduna laikhibadagi miyam ki awaba yangsinba sangtre Konithoirak suba oina ngasi su 18 computerized eye testing and eye care center Thopal ki mikidagi Thopal district ki manungchana leiba mafam haujikna containment zone oiriba charangpat maning leikai Nevra company mafam singda mask amadi hand sanitizer mateng pangkhre charangpat mayai leikai charangpat mamang leikai Nevra company mafam singda su mask amadi hand sanitizer angama mateng pangke loina na charangpat mayai leikai charangpat mamang leikai Isam khunok nongpok sengmai ukhongsang wangkem moirang chari hairiba mafam singdasu chatuna mask hand sanitizer mateng pangkhe ngasi nok manini sida Thopal district da coronavirus positive oibagi sang yamna hengkalakpagi khardang mateng oinaba eye care center asigi maikaidagi angamba mateng pangbani hairaduna eye care center gi mapu 18 maibamna aike ngasi gi iramdam sida coronavirus na maram oiraga awaba kaya mayuk narba tanja asida leibaki phamnaibe singna makhoi kharagi phammunaduna politics tawdun laikhibana miyam ki awaba saruk kharadang oirabasu manung hanjenba mafamsing asida karigumba covid ki hiram amata yengsin bidabasi laibak thibane aikoi puramak WHO na piriba protocol guidelines sing hakna chatminarasi amade leina asiba maithiba piduna tangdu laitaba iramdam ohen minarasi loinana center asigi maikei dekisu honaba yaba makai honaki gani aina magna maka takhe maragashida malemgi mioi chani yangkai khudinggi manungda ama covid-19 positive oi Pandemic oiraba COVID-19 na sokhalaba malemgi mioi bagi mising chani yangkai khudinggi manungda ama COVID-19 positive oire haire COVID-19 na naraba malem sida leiriba mising asi 32.4 million oikre COVID-19 na naraba malem sida leiriba mising asi 32.4 million yenkre chawrakna 0.4% malemgi mioi bagi mising masing oi haire haujuk oiriba malemgi apunba masing asi 7.8 billion ni United Nations ki September 2020 report ki matung inna USA India amasung Brazil na malemda COVID-19 ki laina asina khwaidagi wangpalam oire Pastor Hatpa NSCN-IM cheirak Piyu Thoudok thokpham oiba chanabung asigi matangda khul animaki mihutsing yauna DC tengnopal gida wari chanaduna lam asi chai nariba lam oibana matam khara khul animaki mi changdanaba janakiba laikhibani haire Tengnopal Police Station ki manung channa leiba Aimol chingnung hut amasung Aimol khunyai ki khul anigi khatna chainabada pastor ama leikidaba adugi
maru oiba mihatpa alim elias korso song leingakna athuba matamda phaduna mihatpagi matik chaba cheirak pibiu aina phongdorkhre nagala maromda orisia gi di hayengdagi radio da class toba haugadori corona virus na maram oiduna sahi asigi march taraga tarit gi leibak asigi school punama athingba thamduna lakhibadagi mahiroi sing school kaduna laik thamba panglaktaba tha taret henjelakpaga iroinana orisia gi oina de hayengdagi class 1 dagi 8 phobagi mahiroi sing gi oina radio gi Khuthangda Class toba Houragani Hairi Lenga ki makha dalaiba class 1 dagi 8 phobagi manungda laiba mahiroi sing radio class asina khudongchaba pigedori hayengdagi sandokba haugadoriba radio patsala kauba program asina ningthogaba numittagi irai numit phauba ayuk pung 10 dagi minute 10 class taugadori radio class asida nongma ki oina class khaidoktuna mahiroi singda kanaba pigedori class asi orisia state punamakta yahongadori radio kok natna smartphone gi Khuthangda online class su tha taret room asi pangtuktuna lakli haina mass education minister Samir Ranjan Das na arang phongdokre aroibada content sing asigi maroiba pau khara asi bapau dumsriba manipur local news YouTube channel amadi Facebook page asidagi yengbiri bopuna mapatha chari loinana channel asina dumda kanarabadi subscribe like and share doba kawi ganu punamakpu amuka hanna thagachari